Akasbani Imphal, Wahengbam Rajesh Pau Pajari, An by the Maruba Pau. Huxel Amasung Yaife Yumbal Mantri Dr. Sapam Ranjan Singh Nahiri, Oral Health Amasung Hygiene Gi Maruba si grassroots level Ligi Kanganabo Honagadabani. G20 Gi Mute Kia Loktak Pat Yangbala Kadariba Sigi Yanglaga, Moirangi Akwebama Pum Sing, No Flying Zone Amasung Highway da Sasan Tadoktanaba Sarkana Kangalakli. Kendra amasung Rajya Sarkarna sanaroi-singda ahenba miyeng thamliba asida sanaroi-singna khudongchaba lahonanaba Social Welfare Mantri Haikham Dingona hairi. Mikhal pangthokadoriba Nagaland, Tripura amasung Meghalayada board khombagi thabak khamthengna kalle amasung Turkey amadi Syriada hakiba yuhar aduda siba migi masing lising mari chamapan yaukre thokdok aduda miyoi kya laikidaba adubu Bharatna nungaitaba phongdorakli. Huxel amasung Yaife Yumbal Mantri Dr. Sapam Ranjan Singh Nahiri, Oral Health amasung Hygiene Gi Maruoiba si grassroots level Maruina Angang Sing da Kanghanaba Honagadabani. Imphal da Pangtokpa MSS Dental Surgeon Sing Gi Training Program da Wangang aduna Mantri Nahai, Oral Health Ki Maruoiba si Yenglaga Dental Surgeon Sing Gi Togdang Nongmagi Hengalagli. Manghai Lamdamas da Nupa Nupi Kaidana Kwa Chabagi Changsu Hengalagli. Mantri Nahai, Sarkari Kamachari Sing na Makoidan Sizinariba Kuchukulai Sing Adu, Masa Masagini Kana, Luna Sizinagadabani. District Hospital Sing Nintina Salainabagi Damak Masa Masagi Daita Logdaba Kamachari Sing Matakta Tabak Lokalagani. Doctor Sing na Yariba Makai, Makoi na Tariba posting Mapam Sing da Labinabasu Mantri na Apil Toki. Manghai Huxel Vibagna software based login semgatnaba Taurang Tauri, Masina Tabaka Marilenaba Waka Sing Authority da Yogduna, Kudakta Action Lokalpada Mateng Oregani. Doctor Sing Namyang Kalaga Amasung Raija Sigi Kalaga Tabak Tawinaba Mantri na Apil Toki. Thauramdra Saruk Yakiba Additional Chief Secretary Health and Family Welfare V. Wumlungmang na hai Bibag asida awat pakya lairamba yai adumoinamak miyangi penanaba thabak sing Doctor Amadi Dental Surgeon Sing na yari makai taunaba honagadabani. Doctor Sing na yari makai oral hygiene gi matangda miyambu bab tahanaba thauram sing pangthokadabani. Kamjong Jila gi mafam kya da tharamba popi pambing sing mang tahan kare hari popi mang tahan bagi thabak adu Deputy Commissioner Rangnamai Rang Peter gi miyang makhada sathakibani. Maduda Jila asigi Fungyar Subdivision da lam ekar sama tarada tharamba popi pambi sing mang tahan ki hari. Thawai Khulda lam ekar humbudra da Maro Khulda lam ekar kunda Tangkul Hundung Village da lam ekar taramapan da tharamba popi pambi sing mang tahan ki. Amaromda Maukot Village da lam ekar kuntra mangada tharamba popi pambi sing mang tahan ki hari. Popi yantapagi thabak adu Jila asigi SP Office Manipur Rifles NAP MPTC amasung Forest Division na chathakibani hari. Thawbal Jila gi SP Jogejandra Haubijam na yauna District Headquarter gi Officer Sing BDF Welfare Association Thawbal gi Thomi Sing loinana handakta laikidraba BDF and Premandagi yumda satuna mahaki loinabiga unakre unabaduda imungi awabada mateng pangboina lupa lakh ani gi sempam sinaki hari. College amasung school sing da drugs sizinadabagi matangda nomugi oba bhap thanbagi thoram ama Lamding Higher Secondary School da pangtokre. ZEO Thawal na SP Thawal amasung CMO Thawal ga punna sinba thoram aduda class 9 digi 12 fawda tamliba mahiroi chatruk romda drug ki amangba haibasigi matangda bhap thanbagi thoram adu pangtokibani. Maduda akanghai kyamarumna wangang ki hairi. Manipur State Panchayat Parishaki President Luchingba Mihut Kangbu Amana Delhi da Kendra Rural Development amasung Panchayati Raj ki Raja Mantri Jyoti Sadhavi Niranjan unaduna memorandum pisan kare hairi. Makoina Rural Development amasung Panchayati Raj Mantri Sri Giriraj Singh dasu memorandum pisan ki hairi. Mantri gi pautak mantungina MGNREGA gi Director amasung Secretary ga unaduna makoi gi wakat sing tabiduna tabakta ontokani habigi thajaba pirekle haina Manipur State Panchayat Parishaki Cherolamana hairi. Milana Sindura Mitay Mek Monitoring Committee gi Mifam ama Manipur Press Club Imphal ngasi pangthokre. Mifam maduda tonga mawarep sing lawki hari madugi manungda sahi asigi haibadi lising ani kulumdoi kunmari degi Bengali da fongliba Manipuri paukse sing kudimaki saruk mari thopagi ama Mitay Mek ta tha sigi tara manga degi happa haina yanare. Mitay Mek ki phone asi Unicode chananaba sarkarna Monitoring Committee sembinaba taksin mana singba yawi. Tabiriba pawasi Akasbani Imphal degini.
Bishnupur Jilla Faudana Saliba National Highway 2 da Manang Nakpa Kulsingdagi Tadorokpa Sansing na Highway Asida Satok Sasin Tobada Chawna Kudong Sadaba Mai Unhale Hari. Jilla Siki Deputy Commissioner Topa Cherolaman Hai, Highway Asida Gari Satok Sasinda Kudong Tiba Torapayaba Amasung, Bishnupur Jilla da Tha Sigi Tarani Panda, G20 Mipamga, Marilenina, Mioike Lakadriba Sigi Yenglaga, San Mapusingna, Makoy Sansing, Sangolda Natraga, Mapam Saba, Amada Punduna Tamgadamni Hari. Hari Basi Indebasingi Matakta Aingi Matungina Tabak Lokotkani. Amaromda Bishnupur SP na Pirakpa report Amagi Matungina Deputy Commissioner Bishnupur na Sangai Ethnic Park, Moirang Kuno, Loktak Part, Sendra, INA Headquarters Amasung INA Complex Moirangi Kilometer Amana Korma Mapamsing Amadi Lambising Asi Setpa Nag Eki Mapamsing No Flying Zone Haina Lautokre. Nehru Yuba Kendra Sangathan Imphal na Kendra Youth Affairs amasung Sports Mantraloy gi makada Raisa Thaki National Youth Parliament Festival ngasi virtual mode oina pangthokre. Thormadu Raisa sigi tongan jila singi myoy kunithoi hena changdamnaba aduda saruk yaki. Ngasi saruk yaki basing adu mamang thagi kunthara pangthokiba jila thaki competition da makok takraba singni. Sangdamnaba aduda Bishnupur jila gi Thoksom Sanatoi singna ahanba, Thawbal jila gi Sophia Sahaniana Anisuba, Charis El Simrei Ukurna Ahum Subataki, Makoina, Raisasigi Mahut Silaga, Delhi the Pangtokadriba Thromda, Saruk Yagani Hari. Modi Battalion Assam Rifles na Hokiba Tangzen Numita, T Bongmol area da T Humbugi Tabak Chatabada, Cow Amada Lotona Tamlamba, Brown Sugar Gram, Johum, Nifunito Pagapangamle Hari. Sapon Cape Kuntramato the Havlamba, Brown Sugar Adu, Lupal Lak, Humfunipan, Lising Nifurongi Oigani Hari. Amaromda Funrei Battalion Assam Rifles na ngarang Kaksing Jilagi Sugunudat hi humbagi tabak chatabada sore pagi mioy ama fari hari mahak miyam degi sel khongapada chenaba misakni hari Tarani Thoisiba Brigadier RS Hirohi Trophy Lisingani Kulumdoi ngasidegi haukre Tumuyon Kulen Youth Club na sinba tharom aduda wangang aduna Social Welfare Mantri Haikam Dingon Hai Sangai Thela Sariba Olympian Park asi Raisa sigi itihas da ihan hanbani Mitam Sing asi Raisa sigi mingchet purakiba sanaroi singbu ikai kumnaduna thambani Mahangnai Raisa Sarkar na tongan ba sanaroi sing sarkar gi thabak piduna makoi bu puning thawgali Kendra amasung Raisa Sarkar na sanaroi sing da ahenba miyeng thamliba asida sanaroi sing adu masigi kutong saba lahognaba honagadabani War against drug ki matang da mantrin hai kholaw khakta lawbana sarkar na paikhatliba thabak asi mahi yanba ngamloi mipung khudimangna mateng panglaba matamda Raisa asi drug sinadaba Raisa ama ohenba ngamgani Maramaduna CSO sing nupi gi sangstan sing naharol amasung mairoi sing gi sangstan sing na Raisa sigi drug ki karbar sing muthatna bahonabada asawa thokdang lawgadabani Manipur ki praja miyamasu paliba government aduga hadi honorable chief minister thos thawai yaujabase masi khomyam support tawum thoi aduna maruina koi sports da hena thawai yauba laiba khoi Manipur ki players mem si Olympian park khata da natana laiba players sing dasu khoi honor torkanda khoi ga chana ba thabak piba maina tawduna khoi paliba government asina laiba players punamakta khoi honor torkanda khoi gi adugumba kanu mayam mama khudong chaba mayam mama piri haidana yemaina Tamjaningi aduna Sigumba Sarkar Piriba Adagi Asigumba Koi Central Gi Government Piriba Tanja Sida Koi place Kuding Mangna Yam Tawai Hakchang Yauna Honor Kanda Sigumba Masigi Kudong Sabase Koi Lobby Haidana Sugi Maina Hajaningi Tournament asida team tara marina saruk yari final match February tara teta pangtokani Kunithui Suba Challenge ka Veteran Football Tournament ki ngasi YWC Ground Malom Imphal West sani ki ba match da Singtam sangakfam na MPSC Veteran bo panjal ahum amada amasung TBSFA tobung kokna amba cherap korpu panjal ahum sinoda toiki Akashbani Imphal legi pau tabiri Tripura da bot thada bagi matam naksilak pagalona tongan ba rajniti do singi heavyweight singna voter singi pungning chingchinna ba bot khombagi thabak kanna chathari Ngaksel Mantri Rajnath Singh na ngasi Raisa dugi mafam anida pangthokpa Mikhalgi rally da wangangki Una koti da pangthokpa Mikhalgi rally amada wangang bada Shri Rajnath Singh hai awang nongpok lamdamgi Raisa Singh mapung phana sakot an bahai basi Pradhan Mantri Narendra Modi gi manglani mangnai matamamada Tripura da infrastructure gi kudong chaba aduki matik watlami adubu Pradhan Mantri Narendra Modi gi luching makhada singthaningai oina chokotpa uba phangle Mahangnai Swas Bharat Mission gi makhada laibak sinba thungbada toilet ningthina sare Sri Rajnan hai hauki ba sehi manga asa Tripura da lam khudi makta chakotpa uba phangle
Mahangnai awang nongpok lamdamda terrorism amasung lalobagi samasya loisilakle. Uttar Pradesh ki Mukhyamantri Yogi Adityanath amasung Assam ki Mukhyamantri Himanta Biswa Sarma su mikhal gi rally sing da wangang ki. Tripura gi CEO Kiran Gitian hai sahi humpu gi mathakta le sahi marphu gi mathakta leiraba miyoi sing amasung chathok chasin ngamdraba miyoi sing gi damak bot thadabagi thabak hayeng dagi haurgani. Numit humni chathagadaba thorang asigi makhada miyoi lising nipan romna masigi khutong saba logodori. Trinamool Congress ki lusingbi Mamata Banerjee na Agartala da pangthokpa road show singda saruk yari. Marag asida Meghalaya gi Vidhan Sabha mikhal gi mirepse pisanbagi matam hayeng loire. Scrutiny mathangi numita pangthoklaba matung mirepse lokthokpagi aroiba numitna tha asigi tarani. Raija asigi sit humpu laiba Raija Vidhan Sabha gi bot tha asigi kontreta thadanagani. Amaromda Nagaland Vidhan Sabha mikhal gi mirepse pisanbagi matam ngasi loikre. Bot tha asigi kontreta thadanagani. Akashbani paumin hai ngarang phawbada mirep chama kunmarina mirepse pisilaki. Mukhyamantri Nefirio Upu Mukhyamantri Y. Patton, State BJP President Temjen Imna Alongna ngarang mirepse pisenki. Mikhalasda NDPP gi ani BJP amasung Congress ki nupi amamam mirepse pisilaki. Scrutiny hayeng pangtholoba matum mirepse lokthopagi aroiba numitna thasigi tarani. Assam da hayeng Pawan Hans Limited ki helicopter servicing route tarukta hawdok lagani. RCS Uran scheme gi makada Raija tarukta Pawan Hans Limited ki route marfu taruk hangdok naba yanakibani. Civil Aviation Mantraloy gi makada RCS Uran scheme gi kuthangda awang nongpok Raija singi manung hunjinba mafam singda air connectivity henganaba akhanaba thorang paikali. Mantraloin hai ba lambi sing asida helicopter paitok pasin tawbana lamdam asigi miyam chatok chasin tawbada hena laithok hanbaga loinana lalon itik amasung tourism gi lamda chawna kanaba piragani. Turkey amasung Syria da ngarang Richter scale da tarek dasmik nipan yauna hakiba yuhar adu siba migi masing lising mari chamapan yaukre. Leibak anida yuhar haba aduna maram oiduna yung kya ningkai ki miyoi kya atek akai marakta phumduna leiramba yai haina panari. Asiba migi masing hengalaba yai haina panari haukiba chahi chama asida lamdam masida ngarang hakiba yuhar asina khwaidigi kanbani hairi. Pradhan Mantri Narendra Modi na yuhar haba aduda miyoi kya laikidaba aduda nungaitaba phongdorokli. Bengaluru da pangthokpa India Energy Week da wangang bada Sri Modi na asigumba luraba tanja asida Bharat na makhoigi damak lepli amasung pangbaya ba mateng pangani haibagi thajaba piki. Ghaziabad amasung Kolkata da base toba NDRF ki miyoi chamarom Turkey da thakre. Akashbani ga akharana unaba amada NDRF ki Director General Atul Karwala na hai team ani asida miyoi yankay yauri masda nupi staff mga yauri. Maragasda Bharat Lamina UR habadigi solaba Turkey da mateng pangnaba miyoi marphuma pana saba medical team ama semle team masda medical specialist sing X-ray machine ventilator oxygen generation plant cardiac monitor na singba yauri. Mapam maduda makoy na pamung kuntra leiba medical facility ama lingani. NDRF ki miyoi yankay train torba hui drilling machine hidak langtak amadi atay polam kaya yawba C-17 aeroplane Turkey da thungkre. Pradhan Mantri Narendra Modi na hari sarkar asina puthokpa budget kudimakta leibak asigi lairaba miyangi swartha yenglaga semkiba ngaktani. Nai Delhi da ngasi BJP Parliamentary Party ki bifamda wangang bada Pradhan Mantri na BJP ki MP singda magi kendra singda lairiba lairaba amasung middle class ki miyanga unaduna budget asina makoida pigadaba kanaba sing khanganaba appeal toki. Paumi sing da wangang bada Parliamentary Affairs Mantri Prahlad Joshi na Pradhan Mantri ki wafam sing paladun hai kendra ki budget asi laita lairaba singi swartha yenglaga semkibani. Sangsaki mifam chathabada apanba kya tholiba asigi matangda mantrin hai ngasidegi hauna sabha animagi mifam apanba yaudana pangthokani haibagi thajaba Pradhan Mantri na phongdoki. Mifam aduda BJP ki National President JP Nadda, Pradhan Mantri amasung Seltu Mantri Nirmala Sitaraman charuk yaki. Aroibada maroiba pau. Haksel amasung yaifa yumbal Mantri Dr. Sapam Ranjan Singh na hari oral health amasung hygiene gi maru eba si grassroots level lagi khanganaba honagadabani. G20 ki mihut kya loktak pat yengba lakadriba asigi yenglaga moirangi akoiba mafam sing no flying zone amasung highway da sasan thadoktanaba sarkar na khangalakli. Kendra amasung Rajya Sarkar na sanaroi singda ahenba miyang thamliba asida sanaroi singna khudongchaba lahongnaba social welfare Mantri Haikham Dingo na hari. Mikhal pangthokadriba Nagaland, Tripura amasung Meghalaya da board khombagi thabak khamthengna kalle amasung Turkey amadi Syria da hakiba yuhar aduda siba migi masing lising mari chamapan yaukre thokdok aduda miyoi kya laikidaba adubu Bharat na nungaitaba phongdorokli. Pau loijare.
ꯍꯥꯏꯔꯤ